ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕꯁꯦ A4 ꯁꯥꯏꯖ ꯄꯦꯄꯔ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ A4 ꯁꯥꯏꯖ ꯄꯦꯄꯔꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯜ ꯑꯃ ꯁꯦꯝꯃꯒ ꯉꯁꯥꯏꯒꯤ ꯍꯣꯜꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯎꯗꯣꯛꯑꯒ ꯆꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯋꯥꯛ ꯊ꯭ꯔꯨ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯐꯥꯎꯗꯣꯛ ꯆꯠꯇꯣꯏꯅꯦ ꯐꯥꯎꯗꯣꯛ ꯆꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯏꯁꯀꯨꯝꯕꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯑꯃ ꯐꯥꯎꯗꯣꯛꯑ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ A4 ꯁꯥꯏꯖ ꯄꯦꯄꯔꯁꯤꯗ ꯍꯣꯜ ꯑꯃ ꯀꯛꯇꯣꯏꯅꯦꯕ ꯍꯣꯜ ꯀꯛꯄꯁꯦ ꯑꯩꯈꯣꯏ ꯀꯥꯇꯤꯅ ꯀꯛꯄ ꯌꯥꯏ ꯑꯗꯣ ꯀꯥꯇꯤꯅ ꯀꯛꯇꯣꯏꯅꯤ ꯀꯛꯄꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯣꯜꯁꯦ ꯔꯥꯎꯟ ꯑꯣꯏꯅ ꯀꯛꯄ ꯌꯥꯏ ꯁ꯭ꯀ꯭ꯋꯥꯔꯅ ꯀꯛꯄ ꯌꯥꯏ ꯔꯦꯛꯇꯦꯡꯒꯜ ꯀꯛꯄ ꯌꯥꯏ ꯑꯦꯅꯤ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯛꯄ ꯌꯥꯏꯕ ꯉꯁꯥꯏꯒꯤꯁꯦ ꯆꯦꯂꯦꯟꯖꯅꯦꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯦꯖꯤꯛꯅꯤ ꯈꯣꯠꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯅꯪ ꯀꯛꯄ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ A4 ꯁꯥꯏꯖ ꯄꯦꯄꯔ ꯑꯃꯒ ꯀꯥꯇꯤ ꯑꯃꯒ ꯄꯤꯔꯒ ꯅꯪ ꯁꯤꯗ ꯍꯣꯜ ꯑꯃ ꯁꯦꯝꯃꯣ ꯑꯗꯨ ꯅꯪ ꯐꯥꯎꯗꯣꯛꯑ ꯆꯠꯂꯣ ꯍꯥꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯊꯥꯏꯅ ꯃꯦꯖꯤꯛ ꯍꯧꯔꯛꯄ ꯀ꯭ꯂꯥꯁ 8, 9 ꯀꯥꯕ ꯀꯥꯟꯗ ꯌꯥꯝ ꯇꯧꯔꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯃꯤ ꯀꯅꯥꯝꯇ ꯉꯝꯗꯦꯕ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯇꯧꯔꯛꯄ ꯀꯅꯥꯝꯇ ꯀꯥꯇꯤ ꯑꯃꯒ ꯁꯤ ꯑꯃꯒ ꯄꯤꯔꯒ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤ ꯑꯉꯥꯎꯕꯅꯦ ꯈꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯥꯇꯤ ꯑꯃ ꯁꯤ ꯐꯥꯒꯤ ꯃꯥꯟꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤ A4 ꯁꯥꯏꯖ ꯄꯦꯄꯔꯁꯦ ꯍꯣꯜ ꯑꯃ ꯀꯛꯊꯣꯛꯑꯗꯤ ꯑꯁ ꯅꯪ ꯍꯦꯛꯊꯣꯛꯑꯗꯤ ꯀꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯦꯂꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯁꯦ ꯉꯁꯥꯏ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯇꯥꯛꯂꯛꯇꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯀꯣ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯉꯁꯥꯏ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯂꯧꯔꯅꯤ A4 ꯁꯥꯏꯖ ꯄꯦꯄꯔ ꯀꯥꯇꯤ ꯑꯃ ꯂꯩ ꯁꯤ ꯈꯛꯇꯅꯤ ꯆꯪꯉꯤꯁꯦ ꯅꯣ ꯃꯦꯖꯤꯛ ꯇ꯭ꯔꯤꯛꯁ ꯀꯣ ꯁꯤꯖꯤꯟꯅꯗꯣꯏ ꯄꯣꯠꯁꯦ ꯖꯁ ꯂꯣꯖꯤꯛ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯨꯅꯦꯕꯀꯣ ꯉꯁꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯦꯄꯔꯁꯦ ꯂꯧꯔꯅꯤ ꯄꯦꯄꯔꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯅꯦ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯊꯨꯞꯆꯜꯂꯅꯤꯕꯀꯣ ꯃꯌꯥꯏ ꯁꯨꯃꯥꯏꯅ ꯊꯨꯞꯆꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯔꯦꯅ ꯁꯤ ꯂꯩꯔꯀꯥꯟꯗ ꯁꯤꯗꯅꯦꯕ ꯀꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯊꯨꯞꯄ ꯂꯣꯏꯔꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯀꯛꯄꯒꯤ ꯄꯦꯇꯔꯟꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯤ ꯊꯨꯞꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯀꯛꯄꯒꯤ ꯄꯦꯇꯔꯟꯁꯦ ꯁꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯊꯨꯞꯄꯝꯅꯤꯀꯣ ꯁꯤꯁꯦ ꯊꯨꯞꯄꯦ ꯑꯗꯨꯒ ꯍꯥꯏꯅ ꯀꯛꯄ ꯃꯊꯛꯇꯩ ꯀꯛꯊꯔꯅꯤ ꯃꯈꯥ ꯌꯧꯗ꯭ꯔꯤꯀꯥꯟ ꯂꯦꯞꯄ ꯑꯗꯩ ꯃꯈꯥꯗꯩ ꯑꯃꯨꯛ ꯀꯛꯊꯔꯅꯤ ꯃꯊꯛ ꯌꯧꯗ꯭ꯔꯤꯀꯥꯟ ꯂꯦꯞꯄ ꯑꯗꯩ ꯃꯊꯛꯇꯩ ꯑꯃꯨꯛ ꯀꯛꯊꯔꯅꯤ ꯃꯈꯥ ꯌꯧꯗ꯭ꯔꯤꯀꯥꯟ ꯂꯦꯞꯄ ꯃꯈꯥꯗꯩ ꯑꯃꯨꯛ ꯃꯊꯛ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯊꯛꯇꯩ ꯑꯃꯨꯛ ꯃꯈꯥ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯈꯥꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯀꯛꯄ ꯁꯣꯝꯗꯩ ꯑꯃꯨꯛ ꯑꯗꯣ ꯑꯦꯟꯗꯤ ꯌꯧꯍꯟꯗꯕ ꯈꯤꯇꯪ ꯈꯥꯛꯑꯒ ꯑꯥꯞ ꯀꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯔꯛꯀꯦ ꯁꯤ ꯀꯛꯑꯅꯤꯀꯣ ꯑꯍꯥꯟꯕꯗ ꯁꯤ ꯀꯛꯑꯅꯤ ꯑꯗꯨ ꯃꯈꯥ ꯌꯧꯍꯟꯗꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯕ ꯑꯗꯨꯒ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯃꯨꯛ ꯀꯛꯇꯣꯏꯁꯤꯅ ꯃꯈꯥꯗꯩ ꯑꯃꯨꯛ ꯀꯛꯂꯛꯄꯁꯤꯅ ꯃꯊꯛ ꯌꯧꯍꯟꯗꯕ ꯁꯨꯝ ꯂꯣꯏ ꯀꯛꯇꯣꯏꯅꯦꯕ ꯂꯣꯏ ꯀꯛꯄꯁꯦ ꯉꯁꯥꯏꯒꯤꯁꯦ ꯂꯣꯏ ꯀꯛ ꯂꯣꯏꯔꯀꯥꯟꯗ ꯁꯤꯗ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯀꯛꯇꯣꯏꯅꯦ ꯍꯥꯏꯗꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣই ꯉꯁꯥꯏꯒꯤ ꯑꯦꯠꯁ ꯑꯅꯤꯁꯤꯗꯤ ꯌꯥꯎꯗꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯗꯦꯗꯅ ꯑꯗꯨꯅ ꯁꯤꯁꯨ ꯀꯛꯂꯛꯇꯣꯏꯅꯤ ꯁꯤ ꯂꯣꯏ ꯀꯛꯇꯣꯏꯅꯤꯀꯣ ꯁꯤ ꯂꯣꯏ ꯀꯛ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣই ꯁꯤꯒꯤ ꯃꯇꯥꯏ ꯑꯅꯤꯁꯦ ꯁꯤ ꯌꯥꯎꯗꯕꯤꯗꯀꯣ ꯁꯤ ꯑꯅꯤꯁꯤ ꯌꯥꯎꯗꯕꯤꯗ ꯁꯤ ꯃꯊꯛꯀꯤꯁꯦ ꯁꯤꯈꯛ ꯀꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯒꯤ ꯁꯤ ꯃꯊꯛꯀꯤꯁꯦ ꯀꯛꯇ꯭ꯔꯤꯀꯥꯟꯗ ꯁꯤ ꯂꯣꯏ ꯀꯛꯄꯗꯣ ꯑꯗꯨ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤ ꯂꯩꯖꯔꯅꯤ ꯁꯤ ꯂꯣꯏ ꯀꯛꯑꯀꯥꯟꯗ ꯉꯁꯥꯏ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯥꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯥꯔꯅꯤꯕꯀꯣ ꯁꯤ ꯂꯣꯏ ꯀꯛꯑꯝꯅꯤꯀꯣ ꯁꯦ ꯑꯗꯣ ꯉꯁꯥꯏ ꯃꯇꯥꯏ ꯑꯅꯤ ꯌꯥꯎꯗꯕꯤꯗ ꯍꯥꯏꯗꯅ ꯃꯇꯥꯏ ꯑꯅꯤꯁꯦ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯏ ꯑꯅꯤ ꯊꯨꯞꯆꯜꯂꯁꯦꯕ ꯃꯇꯥꯏꯁꯦ ꯌꯥꯎꯗꯕꯤꯗ ꯃꯇꯥꯏꯁꯦ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏ ꯃꯊꯛꯁꯦ ꯈꯔ ꯂꯧꯊꯣꯛꯁꯦꯕꯀꯣ ꯁꯤꯈꯩꯁꯦ ꯀꯛꯊꯠꯇꯣꯏꯅꯦꯕ ꯁꯤꯈꯩꯁꯦ ꯁꯤꯁꯨ ꯁꯤ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯨ ꯁꯤꯁꯨ ꯂꯣꯏ ꯀꯛꯑꯅꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯐꯥꯛꯇꯣꯛꯄ ꯀꯥꯟꯗ ꯀꯩ ꯇꯥꯔꯅꯤ ꯍꯣꯜ ꯑꯆꯧꯕ ꯑꯃ ꯇꯥꯔꯅꯤꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯦꯄꯔ ꯍꯣꯜ ꯑꯆꯧꯕ ꯑꯃ just like that ꯁꯤ ꯍꯣꯜ ꯑꯆꯧꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯦꯇꯔꯟꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯀꯨꯞꯅ ꯀꯛꯏꯒꯩ ꯉꯁꯥꯏꯒꯤ ꯍꯣꯜꯁꯦ ꯆꯥꯎꯕ ꯍꯦꯟꯗꯣꯏꯅꯦꯕ ꯁꯤꯁꯤꯅꯦꯕ ꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯋꯥꯛ ꯊ꯭ꯔꯨ ꯇꯧꯗꯣꯏꯅꯦꯕ ꯇꯥꯛꯏꯁꯦ ꯖꯁ ꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯣꯐ ꯁꯝꯊꯤꯡꯗꯨꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁꯤꯁꯤꯗ ꯀꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯚ꯭ꯌꯨꯋꯔ ꯂꯩꯔꯤꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯌꯥꯅꯤꯡ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯁꯨ ꯄꯤꯔꯝꯃꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯁꯤꯝꯄꯜ ꯑꯥꯏꯗꯤꯌꯥ ꯂꯩꯅꯤꯡꯒꯦ ꯑꯗꯣ ꯃꯦꯖꯤꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯒꯤꯗꯣ ꯀꯃꯦꯟ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯒꯥꯏꯁ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ A4ꯗ ꯍꯣꯜ ꯑꯃ ꯐꯥꯎꯗꯣꯛꯑ ꯆꯠꯄꯅꯤꯅ ꯃꯦꯖꯤꯁꯤꯌꯟꯅ ꯇꯧ ꯇꯥꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯖꯁ ꯔꯤꯒꯨꯂꯔ ꯒ꯭ꯂꯥꯁꯇ ꯕꯦꯁ ꯑꯗꯨ ꯁꯤꯅ ꯃꯥꯏ ꯍꯣꯜ ꯑꯗꯨ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯑꯃꯨꯛ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯦ ꯈꯤꯇꯪ ꯑꯣꯏꯕ ꯅꯦꯛꯁ ꯂꯦꯚꯦꯜꯗꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯁꯤꯅ ꯗꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯗꯥꯏ ꯁꯤꯖꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏꯁꯤꯗ ꯗꯥꯏ ꯑꯃ ꯂꯩꯔꯦꯕ ꯉꯁꯥꯏ ꯗꯥꯏꯁꯦ ꯑꯩꯈꯣꯏ ꯒ꯭ꯂꯥꯁ ꯃꯅꯨꯡ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤꯁꯦ ꯃꯊꯛꯇꯩ ꯍꯥꯞꯆꯟꯕꯗꯤ ꯁꯤ ꯕꯦꯁ ꯂꯩꯌꯦꯕ ꯑꯗꯣ ꯃꯈꯥꯗꯩ ꯍꯣꯜ ꯂꯣꯝꯗ ꯍꯥꯞꯆꯟꯒꯦꯗꯤ ꯏꯂꯥꯏ ꯂꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯈꯣꯏ ꯁꯤ ꯍꯥꯞꯆꯟꯕꯗꯤ ꯏꯂꯥꯏ ꯂꯥꯏꯌꯦꯕ ꯑꯗꯣ ꯁꯣꯝꯗ ꯍꯥꯞꯆꯟꯕ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯁꯣꯝꯒꯤ ꯅꯥꯀꯟꯗ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯊꯛꯁꯦ ꯊꯝꯃꯁꯦꯕ ꯁꯤ ꯃꯊꯛꯀꯤ ꯁꯤ ꯕꯦꯁꯇ ꯊꯝꯃꯁꯦꯕ
ꯕꯦꯁꯇ ꯊꯝꯃꯗꯤ ꯃꯥꯒꯤ ꯕꯦꯁ ꯂꯩꯕꯅꯤꯅ ꯆꯪꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯑꯦꯅꯤꯋꯥꯔ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯦꯡꯉꯤꯕ ꯒꯩꯁꯤꯅ ꯃꯨꯟꯅ ꯌꯦꯡꯉꯣ ꯁꯤꯒꯤ ꯖꯒꯥꯁꯤ ꯀꯃꯥꯏꯅ ꯆꯪꯒꯦꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧ ꯇꯥꯔꯗꯤꯀꯣ ꯉꯁꯥꯏꯒꯤ ꯗꯥꯏꯁꯦ ꯐꯥꯎꯗꯣꯛꯍꯟꯕ ꯌꯥꯏꯑꯕ ꯀꯃꯥꯏꯅ ꯐꯥꯎꯗꯣꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯏꯟ ꯃꯦꯖꯤꯛ ꯀꯣ anything is possible I mean anything is possible ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡ ꯆꯪꯉꯤ ꯃꯥꯅ ꯍꯥꯏꯅ ꯒ꯭ꯂꯥꯁꯁꯤꯒꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯦꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯝꯄꯜ ꯀꯟꯁꯦꯞ ꯁꯨꯝ ꯇꯥꯛꯄꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯃ ꯄꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯕꯦꯜ ꯕꯇꯟꯁꯤꯁꯨ ꯅꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯒꯥꯏꯁ see you soon